ꯑꯁꯣꯝꯗ ꯑꯩ ꯃꯌꯥꯝꯁꯤꯅ ꯁꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯗꯥꯏꯂꯣꯛ ꯂꯩꯇ꯭ꯔꯕꯣ ꯑꯇꯣꯞꯄ ꯗꯥꯏꯂꯣꯛ ꯂꯩꯇ꯭ꯔꯕꯣ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯗꯦ ꯑꯩꯁꯨ ꯍꯥꯏ ꯉꯝꯃꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯕꯅꯤ ꯃꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯠꯂ ꯕ꯭ꯂꯣꯛ ꯍꯥꯞꯆꯩꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯁ ꯏꯌꯥꯝꯕ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯝꯗ ꯌꯦꯡꯉꯨꯗ ꯃꯅꯤꯡꯗ ꯁꯥꯏꯠ ꯈꯔ ꯇꯧꯕꯤꯔꯣ ꯌꯥꯏ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯗ ꯉꯁꯤꯁꯨ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯉꯥꯏ ꯆꯥꯛꯀꯧꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯃꯥꯟꯅꯕ ꯌꯥꯎꯔꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯌꯥꯎꯔꯤ ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯧꯔꯣ ꯃꯌꯥꯝ ꯑꯝꯇ ꯍꯥꯏ ꯇꯧꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏ ꯈꯪꯅꯕ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯆꯥꯕ ꯊꯛꯄ ꯂꯥꯡꯕꯗꯣ ꯑꯝꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯁꯤ ꯑꯩ ꯍꯧꯖꯤꯛ ꯃꯅꯨꯡ ꯆꯪꯉꯒꯦ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉꯁꯤ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯁꯤ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯖꯤꯡꯄꯣꯠ ꯊꯨꯡꯉꯦ ꯍꯩꯖꯤꯡꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯅꯤꯀꯣ ꯏꯝꯄꯔꯤꯌꯦꯜ ꯕ꯭ꯂꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯁꯦ ꯄꯦꯛ ꯀꯥꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯀꯟꯅ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯧꯁꯟꯕꯤꯔꯣ ꯄꯣꯠ ꯊꯨꯡꯉꯃꯤꯅ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯗꯣ ꯄꯥꯏꯔꯒ ꯑꯃꯃꯝ ꯄꯥꯏꯔꯒ ꯊꯣꯛꯄꯤꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯍꯩꯖꯤꯡꯄꯣꯠ ꯊꯨꯡꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯉꯥꯏꯁꯦꯟ ꯈꯪꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯗ ꯐꯝ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯖꯔꯤꯕꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯑꯩ ꯉꯁꯤꯁꯦ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯅꯝꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯑꯁꯣꯝꯗ ꯑꯆꯤꯟꯕ ꯊꯕꯛ ꯑꯃ ꯇꯧꯕꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯃ ꯎꯕꯅ ꯑꯩ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡ ꯇꯥꯕ ꯑꯩ ꯑꯁꯤꯗ ꯉꯥꯏ ꯈꯪꯅꯕꯒꯤ ꯉꯥꯏ ꯈꯪꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯅꯝꯃꯛꯀꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯁꯤ ꯃꯧ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯗꯩ ꯍꯦꯟꯅꯅꯦ ꯂꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕ ꯃꯤꯅꯤ ꯃꯥꯁꯦ ꯑꯗꯣ ꯑꯝꯇ ꯍꯥꯏ ꯇꯧꯕꯤꯔꯣ ꯑꯝꯇ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯃꯌꯥꯝ ꯈꯨꯃꯣꯡꯈꯨꯟ ꯈꯪꯗꯦ ꯈꯦꯇ꯭ꯔꯤꯒꯨꯝ ꯈꯪꯗꯦ ꯁꯣꯏꯕꯨꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯩꯃꯤꯟꯅꯔꯤꯃꯤ ꯂꯩꯃꯤꯟꯅꯗ꯭ꯔꯣ ꯈꯨꯃꯣꯡꯈꯨꯟ ꯈꯦꯇ꯭ꯔꯤꯒꯨꯝ ꯁꯣꯏꯕꯨꯝꯗꯒ ꯊꯧꯅꯥꯄꯨꯟꯗ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯦꯇ꯭ꯔꯤꯒꯨꯝꯗ ꯈꯔ ꯊꯥꯞꯇꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯁꯣꯝꯗꯁꯨ ꯃꯌꯥꯝ ꯐꯝꯃꯤ ꯑꯗꯨ ꯑꯩ ꯏꯅꯥꯎ ꯃꯌꯥꯝ ꯑꯝꯇ ꯍꯥꯏ ꯇꯧꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯀꯩꯅꯣꯒꯤ ꯃꯧ ꯄꯥꯔꯇꯤꯗꯒꯤ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯉꯝꯖꯕ ꯁꯛꯇꯤ ꯄꯨꯊꯣꯛꯑꯒ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯒ ꯍꯟꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯏꯁꯇꯦꯇ꯭ꯌꯨꯟ ꯃꯊꯪ ꯑꯩꯈꯣꯏ ꯃꯁꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯑꯩ ꯍꯦꯛ ꯃꯌꯥꯝꯗ ꯍꯥꯏꯕ ꯅꯪ ꯃꯌꯥꯝꯁꯤꯅ ꯁꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯗꯥꯏꯂꯣꯛ ꯂꯩꯇ꯭ꯔꯕꯣ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯗꯦ ꯑꯩꯁꯨ ꯍꯥꯏ ꯉꯝꯃꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯕꯅꯤ ꯃꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯠꯂ ꯕ꯭ꯂꯣꯛ ꯍꯥꯞꯆꯩꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯁ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯍꯦꯛ ꯀꯩꯅꯣꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯁꯤ ꯃꯥꯁꯨ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯦꯡꯁꯜꯂꯒꯦ ꯆꯥꯛ ꯆꯥꯕꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯏꯌꯥꯝꯕꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯝꯃꯦꯀꯣ ꯏꯇꯥꯎ ꯑꯁꯣꯝꯗꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯀꯟꯅ ꯐꯝꯃꯤ ꯁꯣꯝꯗ ꯌꯦꯡꯉꯨ ꯆꯥꯛꯀꯧꯕꯒꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯗꯤ ꯍꯥꯏꯔꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯔꯒ ꯈꯪꯒꯅꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯈꯨꯃꯣꯡꯈꯨꯟꯒ ꯂꯥꯏꯁ꯭ꯔꯝꯈꯨꯟꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩꯔꯤ ꯑꯁꯣꯝꯗ ꯐꯝ ꯊꯥꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯕꯥꯎ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯏꯁꯄꯦꯁꯦꯜ ꯂꯐꯨ ꯏꯔꯣꯝꯕꯁꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯔꯦ ꯂꯐꯨ ꯏꯔꯣꯝꯕꯗꯤ ꯉꯁꯥꯏꯗꯒꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯂꯩꯔꯤꯃꯤ ꯄꯨꯔꯥ ꯏꯁꯄꯦꯁꯦꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯐꯅ ꯁꯤꯡꯖꯨꯁꯨ ꯊꯥꯗꯕꯤꯔꯝꯃꯦ
ꯑꯗꯨ ꯑꯩꯈꯣꯏ ꯃꯨꯅꯨꯋꯥꯗ ꯃꯨꯅꯨꯋꯥ Kalian kata biro. ꯑꯩꯒꯤ everything okay ꯅꯠꯇ꯭ꯔꯥ Kau inau gitu. ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯄꯨꯔꯦꯟꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒꯤ ꯕ꯭ꯔꯗꯔꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯉꯥꯇꯣꯏ ꯍꯥꯎꯏ ꯅꯠꯇ꯭ꯔꯥ ꯑꯇꯩ ꯀꯔꯝꯕ ꯍꯥꯎꯏ ꯉꯥꯇꯣꯏ ꯊꯣꯡꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯁꯨ ꯍꯪꯒꯦ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯅꯣꯁꯦ ꯀꯔꯝꯕꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯔꯤꯁꯦ Hawai thongba, nga thongba cha'ala. Mahal puno chap mane. ꯂꯣꯏ ꯆꯞ ꯃꯥꯟꯅꯩ Mahal puno mahal puno. Kalian katoy thongba. ꯑꯥ Anda ujito na thongba. Tumurok. ꯑꯗꯨ ꯂꯣꯏ ꯍꯥꯎꯋꯦ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯥꯎꯋꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯣꯏꯅ ꯍꯥꯎꯔꯦ ꯑꯩꯒꯤ ꯀꯀꯥ ꯖꯣꯖꯣꯗ ꯑꯝꯇꯪ ꯍꯪꯖꯒꯦ ꯀꯀꯥ ꯖꯣꯖꯣ ꯑꯝꯇꯪ ꯅꯪ ꯀꯔꯝꯕꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯝꯇꯪ ꯈꯨꯝꯕꯤꯔꯛꯑꯣ ꯑꯩꯕꯨꯗꯤꯀꯣ ꯏꯅꯥꯎ ꯂꯣꯏ ꯍꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦꯀꯣ ꯃꯄꯥꯟꯗ ꯂꯥꯛꯄ ꯑꯩꯈꯣꯏ ꯏꯅꯥꯎ ꯚꯤꯖꯤꯠꯁꯦ ꯃꯉꯣꯟꯗ ꯍꯪꯉꯨꯅ ꯃꯥꯁꯨ ꯁꯨꯁꯦꯜꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯪꯅ ꯂꯣꯏꯔꯦ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯉꯤ ꯏꯃꯥꯡꯗ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯖꯣꯖꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯅꯥꯎ ꯀꯩꯅꯣꯗ ꯑꯝꯇ ꯍꯪꯖꯒꯦ ꯉꯁꯤ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯝꯇ ꯉꯥꯇꯣꯏꯅ ꯍꯥꯎꯋꯦ ꯅꯠꯇ꯭ꯔꯣ ꯉꯥꯇꯣꯏ ꯏꯁ ꯗ ꯕꯦꯁ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯛ ꯆꯥꯔꯤ ꯑꯩꯈꯣꯏ ꯑꯩ ꯏꯅꯥꯎꯅꯤꯀꯣ ꯃꯌꯥꯝ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯀꯦ ꯑꯩ ꯑꯝꯇꯪ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯊꯣꯛꯂꯛꯏꯃꯤ ꯑꯩꯒꯤ ꯆꯦ ꯀꯅꯥꯅꯣꯝ ꯄꯨꯈ꯭ꯔꯦ ꯀꯅꯥꯅꯣꯝ ꯂꯥꯛꯑ ꯄꯨꯈ꯭ꯔꯦ ꯑꯩꯒꯤꯁꯦ ꯀꯅꯥꯝ ꯄꯨꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯀꯔꯤ ꯍꯥꯏ another mother brother oh bro ꯅꯪ ꯀꯔꯤꯅ ꯍꯦꯟꯅ ꯍꯥꯎꯏ ꯀꯔꯝꯕ ꯃꯊꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ Aina pamela ꯉꯥ ꯊꯣꯡꯕꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯥꯎꯔ ꯊꯣꯡꯕꯗꯣ ꯍꯥꯏꯗꯤ ꯉꯥ ꯇꯥꯎꯔ ꯊꯣꯡꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯑꯩꯁꯨ ꯉꯥ ꯇꯥꯎꯔ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯑꯩ ꯀꯌꯥ ꯆꯥꯒꯟꯗꯦ ꯕꯠ ꯑꯩ ꯍꯥꯎꯖꯩꯀꯣ ꯉꯥꯇꯣꯏ ꯊꯣꯡꯕꯁꯨ ꯑꯦꯅꯤꯋꯦ ꯆꯥꯕꯤꯌꯨ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯆꯥꯗ꯭ꯔꯤ ꯑꯩ ꯑꯁꯣꯝꯗ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯅꯥꯎꯄꯤꯗ ꯑꯩ ꯍꯪꯖꯒꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯈꯣই ꯗꯃꯥꯟꯒꯤ ꯀꯩꯅꯣꯅꯤꯀꯣ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯅꯥꯎꯕꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯍꯥꯏꯔꯗꯤ ꯂꯣꯏꯔꯝꯃꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯤꯟꯖꯥꯡꯁꯦ ꯀꯔꯝꯕ ꯍꯤꯟꯖꯥꯡꯅꯣ ꯉꯥꯇꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯉꯥꯇꯣꯏ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯅꯪ Aidi buram tapjage. Saksi ani umlak notlaga. Bento sala chatrabani ngasi. ꯑꯣꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯅ Soidana tabiyo. Bel dusu nambiyo. ꯅꯝꯕꯤꯌꯨ ꯒꯟꯇꯤꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯊꯪꯗ ꯑꯩ ꯎꯠꯆꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯥꯏꯀꯩꯒꯤ ꯀꯩꯅꯣꯁꯤꯡꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯐꯝꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯃꯥꯏꯀꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯡ ꯏꯄꯟꯁꯤꯡ ꯏꯄꯨꯁꯤꯡ ꯂꯣꯏ ꯐꯝꯕꯤꯔꯦ ꯑꯗꯨ ꯂꯣꯏ ꯇꯝꯕꯤꯔꯤ ꯉꯁꯤ ꯃꯥꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯜꯁꯤꯡ ꯇꯝꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯆꯕꯤꯌꯨ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯍꯥꯏꯕꯗꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯅꯣꯗꯨꯅꯤꯁꯤ ꯃꯌꯥꯝ ꯌꯥꯎꯏ ꯉꯁꯥꯏ ꯃꯆꯥꯁꯤꯡ ꯃꯈꯣꯏꯒꯤꯁꯨ ꯂꯣꯏ ꯇꯣꯉꯥꯟꯕ ꯈꯨꯗꯣꯜ ꯑꯃꯃꯝ ꯂꯣꯏ ꯇꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯉꯁꯤꯁꯦ ꯑꯩ ꯂꯥꯛꯄꯗꯨꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯀꯥ ꯕꯁꯨꯅ ꯀꯗ ꯈꯨꯔꯝꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯍꯥꯏꯅ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯕꯣꯔꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯇꯣꯝꯕꯅꯤꯀꯣ ꯀꯀꯥ ꯕꯆꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯁꯦ ꯃꯤꯁꯛ ꯑꯃꯅꯤ ꯀꯀꯥ ꯕꯆꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯃꯝꯇ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ
ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯉꯁꯤ ꯖꯥꯔꯤꯕꯣꯟꯒꯤ ꯑꯣꯏꯕ ꯏꯁꯄꯤꯁꯦꯜ ꯕ꯭ꯂꯣꯛ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯤ ꯆꯥꯛꯀꯧꯕꯒꯤ ꯕ꯭ꯂꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯁꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯌꯥꯝ ꯇꯤꯟꯕꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯎꯕꯅꯤꯅ ꯌꯥꯝꯅ ꯁꯦꯡꯕ ꯃꯐꯝ ꯑꯃꯅꯤ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯟꯅ ꯀꯣꯐꯤ ꯁꯥꯔꯞ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯕ ꯂꯣꯏꯔꯦ ꯑꯁꯤ ꯀꯣꯐꯤꯁꯦ ꯑꯩꯅ ꯌꯦꯟꯗꯣꯏꯅꯤꯀꯣ ꯑꯁꯤ ꯑꯩ ꯏꯆꯦꯁꯤꯅꯤ ꯌꯦꯜꯍꯜꯂꯔꯣꯏꯒꯦ ꯑꯩꯅ ꯌꯦꯜꯂꯒꯦ ꯀꯩꯅꯣꯗꯤ ꯗꯤꯃꯥꯟ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗ ꯌꯦꯜꯍꯧ ꯍꯥꯏꯅ ꯀꯟꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯌꯦꯜꯂꯅꯤ ꯀꯣꯐꯤ ꯌꯦꯟꯕꯁꯦ ꯑꯩ ꯏꯆꯟꯁꯤꯡ ꯂꯣꯏ ꯂꯩ ꯑꯩꯈꯣই ꯂꯣꯇꯥꯕꯤꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡꯅꯤꯀꯣ ꯄꯨꯝꯅꯃꯛ ꯏꯆꯟ ꯃꯆꯟ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯣꯐꯤ ꯌꯦꯡꯒꯦꯀꯣ ꯀꯣꯐꯤ ꯌꯣꯟꯕꯁꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯑꯩꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯏꯆꯟꯅꯨꯄꯤꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁꯤꯟꯅꯔꯒ ꯃꯉꯣꯟꯗ ꯀꯥꯞꯍꯜꯂꯒ ꯑꯩ ꯀꯣꯐꯤ ꯌꯦꯟꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯀꯣꯐꯤ ꯃꯇꯧ ꯀꯔꯝꯅ ꯌꯦꯜꯂꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯦꯟ ꯑꯗꯨ ꯊꯝꯃꯨ ꯃꯍꯦꯟ ꯑꯍꯜ ꯂꯃꯟꯅ ꯌꯦꯜꯂꯒ ꯑꯩꯈꯣꯏ ꯊꯛꯁꯤ ꯍꯥꯏꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯗꯨ ꯑꯍꯥꯟꯕꯩ ꯄꯨꯈ꯭ꯔꯣ Pare, finally, ayo di untuk kopi mayam ini gitu ke, mayam itu yang view, ini kopi. Really? Vlogger natin siya. Vlogger की हेल्प तो भी नहीं Wonder you. Kopi mà rồi đấy. Kopi jam thằng có hậu thế. Một cái của mà để thằng chúng em cái mayam ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛꯀꯧꯕ ꯂꯣꯏꯔꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯌꯥꯝꯁꯤꯡ ꯑꯝꯇꯪ ꯊꯤꯟꯕꯤꯔꯨꯒꯦ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯑꯩ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯁꯤ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯏ-ꯔꯤꯛꯁꯣ ꯊꯧꯏꯀꯣ ꯑꯩꯁꯦ ꯏ-ꯔꯤꯛꯁꯣ ꯊꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯃꯊꯪ ꯇꯥꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯂꯣꯏ ꯄꯨꯟꯅ ꯇꯣꯡꯉꯦ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯂꯥꯂꯥ ꯇꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯖꯥꯔꯤꯕꯣꯟꯒꯤ ꯍꯧꯖꯤꯛ ꯂꯣꯏ ꯆꯟꯒꯅꯤ ꯐꯝꯕꯤꯔꯣ ꯂꯥꯎ ꯅꯪ ꯁꯤꯗ ꯂꯥꯎ ꯑꯃ ꯇꯧꯔꯣ ꯅꯦꯅꯦ ꯅꯪ ꯁꯤꯗ ꯐꯝꯃꯣ ꯅꯪ ꯁꯤꯗ ꯐꯝꯃꯣ ꯃꯥ ꯁꯤꯗ ꯐꯝꯃꯣ ꯑꯗꯨ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯄꯨꯔꯥ ꯐꯨꯜꯅꯤꯀꯣ ꯑꯩ ꯉꯁꯤ ꯒꯥꯔꯤꯁꯦ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯆꯥꯛꯀꯧꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯍꯤꯟꯖꯥꯡ ꯂꯣꯏ ꯍꯥꯎꯏ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯕꯨ ꯂꯣꯏ ꯄꯨꯟꯅꯃꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ